Shing Athuba Matamda Mashagi Mayumda Hanjin Hanragani Haina Chief Minister na Thajaba Pirakle Lanjen naduna relief camp da laihallaklaba IDP singbu Athuba Matamda resettlement taunaba kanna honari haina Chief Minister na Thajaba Pirakle haina Maitei Council Moregi Maikaidagi Fongdorakli ngasigi council asigi executive member M Somendro na Langol Gambile Zone 3 da alternative housing complex da Paumi Singda wafam asi Fongdokladuna hai ngarang numidang wairam Chief Minister ga MCM gi Thaupuba Singa Faminaduna Wari Sanaki, MCM gi Maikaidagi IDP Singna Mayok Nariba Awaba Sing Chief Minister da Paudangki, Chief Minister da Fongdokiba Wafam Singi Manungda IDP Singda Piba Haukraba Lupa Lag Amagi, Interim Finance Assistant gi Awat pa Senpam Lupa Lising yang kay mga Pitok Piyu, Cancer Narakpa Natraga Kidney Fail Oirakpa IDP Singda Lupa Lag ama PBU amasung irang sina maram oiraga ngasi fauba mafam khangjiba miyoi singi imungda laingak na ex gracia PBU haibaga loinana IDP mahairoi singi awaba amasung laingak na piba lever card pairaba IDP singi fangpham thokpa senfam sing fanghanbiu haijaki hairi wafam sing asi Chief Minister na pukning changna tabaga loinana Athuba Matamda thabakta onthoklagani haibagi Thajaba Pirakhi loinana undergraduate mahairoi singna laingak na lupa lising taragi scheme gi Makada Piribasi IDP Mahairoi Singdasu Fanghalagani Handak result Lauthokiba class 10 amasung 12 ki exam da mark khwaidagi yamna fangba IDP Mahairoi Singda piba yaba mana piragani haina su fongdorakli hairi Ngarangi mifamda saruk yakiba commissioner su IDP Singi damak pukning thogatningai oiba wafam sing fongdoraki hairi